ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯗ꯭ꯔꯕ ꯑꯩꯃꯨꯛ ꯐꯕ ꯂꯩꯇꯦ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯃꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯝ ꯈꯥꯏꯗꯣꯛꯇꯨꯅ ꯇꯣꯈꯥꯏ ꯇꯥꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯈꯤꯕ, ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯀꯛꯈꯤꯕ, ꯃꯇꯝ ꯑꯃꯗ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯂꯩꯖꯔꯝꯕꯗꯒꯤ ꯀꯛꯊꯠꯈꯤꯕ, ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯊꯛꯇ ꯁꯣꯏꯔꯝꯕ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯍꯥꯛꯅ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯅꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯃꯨꯛ ꯐꯕ ꯂꯩꯇꯦ ꯍꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯅꯕ ꯃꯍꯥꯛ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯀꯨꯝꯖꯥ 2017ꯗ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠꯇ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯍꯥꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯔꯥꯖ ꯚꯕꯟꯗ ꯁꯤꯑꯦꯝ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕ ꯂꯣꯏꯔꯒ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯏꯟꯁꯤꯟꯕꯤꯔꯛꯄꯒꯨꯝ ꯃꯍꯥꯛꯅ ꯒꯣ ꯇꯨ ꯍꯤꯜꯁꯀꯤ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤ꯫ ꯃꯁꯤꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤ ꯊꯦꯡꯈꯥꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯁꯤꯜꯂꯝꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 1949ꯗ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯖꯔꯝꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯥꯔꯁꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯊꯝꯗꯨꯅ ꯀꯃꯤꯁꯅꯔ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 1972 ꯈꯛꯇꯗ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯅꯥꯒꯥ ꯍꯤꯜꯁꯅ ꯅꯥꯒꯥꯂꯦꯟ ꯍꯥꯏꯗꯨꯅ ꯀꯨꯝꯖꯥ 1965ꯗ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯂꯥꯟ ꯌꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯀꯥꯞꯊꯠꯄꯗꯒꯤ ꯕꯔꯃꯥꯗꯒꯤ ꯑꯁꯤꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 37 ꯑꯃꯗꯤ ꯁꯂꯥꯏ ꯑꯊꯧꯕ ꯀꯪꯂꯩꯄꯥꯛ ꯔꯥꯏꯗꯔꯁ ꯄꯨꯜꯂꯒ ꯉꯔꯥꯡ ꯁꯤꯡꯖꯃꯩꯒꯤ ꯑꯀꯣꯏꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯎ ꯆꯥꯔꯥ ꯊꯥꯕ ꯈꯛ ꯅꯠꯇꯅ ꯃꯦꯗꯤꯌꯥꯟꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯅꯕ ꯁꯦꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 37ꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯎ ꯆꯥꯔꯥ ꯊꯥꯕ ꯑꯗꯨꯗ ꯇꯦꯡꯒꯣꯜꯂꯣꯏ 200 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯥꯏꯃꯤꯟꯂꯦꯟ ꯍꯥꯎꯀꯤꯞ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯐꯥꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯆꯦꯟꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯥꯏꯃꯤꯟꯂꯦꯟ ꯍꯥꯎꯀꯤꯞ ꯆꯍꯤ 23 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯃꯤꯟꯂꯦꯟ ꯍꯥꯎꯀꯤꯞ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛꯅ ꯍꯨꯔꯥꯟꯕꯒꯤ ꯒꯥꯔꯤ ꯂꯩꯗꯨꯅ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ 11ꯁꯨ ꯃꯥꯌꯣꯛꯅꯔꯤꯕ ꯖꯨꯝꯅꯥ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯥꯏꯃꯤꯟꯂꯦꯟ ꯍꯥꯎꯀꯤꯞꯅ ꯍꯨꯔꯥꯟꯕ SUV ꯒꯥꯔꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯗꯦꯜꯂꯤ ꯑꯃꯗꯤ ꯋꯦꯁꯠ ꯕꯦꯡꯒꯥꯜꯒꯤ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯄꯨꯂꯤꯁ ꯇꯤꯝꯅ ꯗꯤꯜꯗꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗ ꯈꯨꯠꯄꯨ ꯑꯣꯏꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯨꯄꯤꯒꯤ ꯁꯝꯕꯥꯜꯗꯒꯤ ꯃꯣꯍꯝꯃꯗ ꯖꯥꯅꯤ ꯆꯍꯤ 92, ꯑꯥꯔꯖꯨꯟ ꯆꯍꯤ 19 ꯀꯧꯏ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯃꯣꯕꯥꯏꯜ ꯀꯦꯝꯞꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯒꯅꯦꯁ ꯑꯁꯣꯝ ꯑꯃꯁꯨꯡ ꯀꯔꯅꯦꯜ ꯄ꯭ꯔꯗꯤꯞ ꯑꯁꯣꯝ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯃꯦꯝꯕꯔ ꯈꯔ ꯑꯃꯁꯨ ꯃꯤꯆꯝꯁꯤꯡ ꯁꯣꯛꯂꯦ ꯍꯥꯏꯅ ꯑꯜꯐꯥ ꯑꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀ ꯃꯔꯤ ꯂꯩꯅꯗꯦ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅꯆꯤꯡꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯑꯜꯐꯥ ꯑꯥꯏ ꯑꯃꯁꯨꯡ RPFꯀꯤ ꯀꯥꯔꯗ 17 ꯁꯤꯔꯒ 17 ꯁꯣꯛꯈꯤꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯅꯨꯃꯤꯠ 6ꯅꯤ ꯃꯐꯝ ꯈꯪꯂꯛꯈꯤꯗꯕꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯠꯃꯥꯔꯥꯝ ꯁꯅꯥꯇꯟ ꯙꯔꯃ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯁ꯭ꯅꯦꯍꯥ ꯀꯧꯕꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯅꯨꯃꯤꯠ 6ꯅꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯗꯦꯜꯂꯤꯒꯤ ꯁꯤꯒꯅꯦꯆꯔ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗ ꯃꯍꯥꯛ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯃꯥꯡꯗ ꯀꯦꯕ ꯑꯃꯗ ꯇꯣꯡꯗꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯁꯤꯒꯅꯦꯆꯔ ꯕ꯭ꯔꯤꯖ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯏꯀꯣꯟ ꯀꯣꯟꯅ ꯎꯈꯤꯕ ꯃꯐꯝ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯀꯦꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯄꯨꯔꯛꯂꯒ ꯀꯨꯝꯍꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯦꯜꯂꯤꯕ
जमुना तुरेलगी मरिल ओरिबा ईस्ट दिल्लीगी गीता कॉलोनी मनाक्तगी महाकी हक्सांग ngarang पुलिसना फंगबा ngamkibani adu moinamak mahak mathanta turelda songthaduna sijabra natraga mina hatpra habadudi khangba ngamkidre Bangladesh ta yote khomba Hindu ama sekna suduna hatkre hari Bangladesh ta minority singi mathakta nauna sathaba violence ki thawdo ama oina ngarang yote khomduna lalo itik tawjaba minority Hindu ama radical Bangladeshi singna sekna suduna hatkre hari thawdo asigi matangda Bangladesh ni mahiroi lising kayana interim lenga na minority singi mathakta sathaba violence control tawba ngamdre amasung interim lenga asi fail oire haidun yaningdaba phongdoktuna akanba khongjang sangsilakre hauji phawba mihar asiga mari lenana police na miyoi manga phagat kre makhogi manungda miyoi amadagi lone yadaba khulai phagat pangam ki hairi social media da viral oirakiba video amada yote khomba Hindu adu sekna suduna halaba matung violence ki thabak tawkiba miyoi sing aduna siraba Hindu adugi haksang ki mathakta jagoi saba okhe Bihar की वोटर लिस्ट दा म्यांमार की मियो क्या यावरम ले हाइदे ECI ना बिहार की वोटर लिस्ट येंगलोबदा स्पेशल intensive revision program paikhatpada Myanmar Nepali amadi Bangladesh masa ke ayaram ba thengnare haidi pausna makha taribadi Bihar ki voter list ta Nepal Bangladesh amadi Myanmar masa ke ayaram ba sina asobo wathok ama oide political party ke ana voter list ta yawriba illegal immigrants sing asi asumba voter list phonggadabani haina ECI da demand tawkhre marak sida ECI ki maikai da ki voter list ta yawriba illegal immigrant ni hairiba sing adu verification satharba matung makoi ki maming sing do voter list ta ki lokthokani haidi pausna makha तारिबना हारिबा बिहार की वोटर करोड़ 7.5 लोम असे पोल बॉडी लिसिंग 138 हेनबना वेरीफाई तौबगी थबक सथरी हौजिक सथरिबा इलेक्टोरल रोल के स्पेशल इंटेंसिव रीजन द इलीगल इमिग्रेंट के यावरे हाबसि खंगबंगम किबने हिरामसिग मतंग द अगस्त समदगी कुंट्रा फावबा मखा ताना थिगलगा मपा लेबाक्तगी संगलखिबा मियोसिंग अदो वोटर लिस्ट की ककनब थौरांग लौखलगने हाइरि Churachandpur की नोने फाउदुना kangpokpi ताकिबा लंबी परिंग ड्रग की लंबी अलगले हाइना फोंदोखरे सिक्योरिटी फोर्स न ब्राउन शुगर केजी 2.193 टुपुल ब्रिज मयादगी फागा पंगामखरे हाइरि मणिपुर पुलिस अमदि CRPF की अपुनबा कांगबो अमना हौखिबा युमसकाइसा नुमित की नुंगथिलदा अकांगनबा पाव अमा फंगबदगी असर ओक सिंग सेक तौबदा ब्राउन शुगर नि सिंगनबा पोलम सिंग अमुबु मसुगी महेंद्र स्कॉर्पियो अमदगी फागा पंगामखरे पुलिस दगी फंगबा पावना हाइ हौखिबा युमसकाइसा नुमिता न्यू कैथलमानबी पुलिस नोने पुलिस ट्राम्पन सुबा असम राइफल CRPF की अपुनबा कांगबु अमना कांगपोकपी डिस्ट्रिक्ट की ASP मियंग मखादा टुपुल ब्रिज मनाक्ता अकांगनबा पाव अमा फंगबदगी ऑपरेशन चथरिङैदा प्रोंगिंगलोंग विलेज तमना लाखपा नंबर थादबा अमुबु मसुगी महेंद्र स्कॉर्पियो अमर खामदुना वांग पहोंग तौखि गाड़ी अदुदा तोंगलकिबा मियोय अदु होमिलैंड खोंगसाई सही कुनगमापन अमदे गिमिलैंड हाउकिप सही कुनगमरी अपोकपा सेंकोहेन हाउकिप नि हाइबा खंगबंगामखि मखोयबु सिंगनबदगी मखाताना थिगनबगिदमक नोने पुलिस स्टेशन दा पुदुना वाहंग पहोंग तौखि अहानबदा गिमिलैंड ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯗ꯭ꯔꯒ ꯄꯨꯔꯛꯏ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯁꯥꯅ ꯌꯥꯖꯕꯒ ꯂꯣꯏꯅꯅ SD ꯇꯨꯋꯥꯟ ꯒꯤꯝꯂꯛ ꯅ꯭ꯌꯨꯃꯥꯏꯅ XG ꯑꯦꯛꯌꯨꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯌꯦꯡꯁꯤꯟꯈꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯔꯨꯞ ꯇꯣꯞꯇ ꯁꯥꯄꯣꯟ ꯀꯦꯞ ꯆꯥꯝꯃꯒ ꯃꯧꯗ꯭ꯔꯥꯒ ꯇꯔꯨꯛ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯅ ꯆꯤꯡꯅꯕ KG 2.193 ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯣꯠꯃꯤꯂꯦꯟ ꯑꯃꯗꯤ ꯒꯦꯃꯤꯂꯦꯟ ꯅꯣꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇꯁꯨ ꯀꯌꯥꯔꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯐꯒꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯅꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯂꯝꯕꯤ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤ ꯇꯥꯛꯈꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ State government yauduna center na kuki su group sing wari sapam thokte haina MMTU na phongdokre state government yauduna center na kuki su group sing wari sanapam thokte Manipur da popular government ama laitrei da miyam ge sentiment yengdana kuki su group singi su agreement makhata na sangdokpa ki thabak tawroi da bani haina Meitai tribe union MMTU na thadrok cherol mana haidi lobosigi organization secretary ti parija na thadrok cherol mana hai kuki lahalok keno UPF ama dilonana center amasung state lengak na nakal ahungi oiba santi wari sanariba asigi ground rule amata ngakna chanadrabanina matam loikraba su asi makhata na sangdokpam thokte nakal ahungi oiba wari sanaba asida state lengakti hauji animated suspension thamduna president rule laibana maram oiraga state government yauduna wari sanapam thokte central government na su Manipur legislative assembly na kumja 2024 ki February 18 da su sangdoktanaba laukiba warep adubusu ikai khumnagadabani loinana center amadi state ka lainari
ꯂꯩꯅꯔꯤꯕ ꯐꯦꯗꯔꯦꯂꯤꯖꯝ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯆꯠꯅꯔꯤꯕ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯅꯠꯇꯕ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯃꯠꯇ ꯉꯥꯛꯅ ꯆꯠꯇ꯭ꯔꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯐꯣꯡꯅ ꯂꯧꯁꯤꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤ 2025ꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯇꯧꯅꯔꯝꯕ ꯁꯨ ꯑꯗꯨ ꯀꯨꯝꯖꯥ 2008ꯇꯒꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯌꯥꯎꯁꯤꯟꯗꯨꯅ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛꯀꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯁꯦꯝꯗꯨꯅ ꯁꯨ ꯆꯠꯅꯈꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯎꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯉꯥꯛꯅ ꯆꯠꯄ ꯂꯦꯟ ꯑꯣꯐ ꯂꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯀꯥꯏꯕ ꯄꯤꯗꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ ꯌꯥꯝꯅ ꯉꯛꯂꯕꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯁꯨ ꯇꯧꯅꯕꯗ ꯌꯥꯎꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯀꯦꯑꯦꯟꯌꯨꯒꯤ ꯂꯨꯆꯤꯡꯕ ꯄꯤ.ꯑꯩꯆ ꯍꯥꯎꯀꯤꯞꯀ ꯃꯇꯧ ꯀꯔꯝꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯃꯤꯇꯩꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯀꯦꯝꯞꯁꯤꯡ ꯊꯝꯕ ꯌꯥꯍꯜꯂꯝꯂꯤꯕꯅꯣ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯆꯠꯅꯔꯛꯈꯤꯕ ꯁꯨ ꯑꯁꯤ 2023ꯒꯤ ꯃꯦ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯔꯛꯈꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯀꯥꯗꯔ ꯃꯁꯤꯡ ꯍꯦꯟꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯛꯈꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕ ꯄꯨꯗꯨꯆꯦꯔꯤꯗ ꯆꯠꯅꯔꯤꯕ ꯑꯥꯔꯇꯤꯀꯜ 339A ꯇꯣꯉꯥꯟꯕ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯂꯩꯉꯥꯛ ꯑꯃ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯅꯅꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤ 2005ꯀꯤ ꯃꯇꯨꯡꯗ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯊꯥꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ IB-ꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯀꯣꯛꯊꯣꯛꯂꯤꯕ ꯎꯃꯪ ꯑꯁꯤ ꯍꯦꯛꯇꯔ 50,000ꯒꯤ ꯃꯊꯛꯇꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝꯅ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 90,000ꯒꯤ ꯃꯊꯛꯅꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯆꯥꯎꯅ ꯆꯠꯊꯔꯛꯏ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯦꯛꯁꯤꯀꯣ ꯀꯂꯝꯕꯤꯌꯥ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯐꯝ ꯑꯃ ꯑꯣꯟꯊꯣꯔꯛꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯊꯨꯒꯥꯏꯗꯨꯅ ꯄꯣꯄꯨꯂꯦꯁꯟ ꯋꯥꯔ ꯑꯃ ꯆꯠꯊꯔꯛꯂꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯤꯒꯤ ꯑꯥꯔꯇꯤꯀꯜ 5 ꯀ꯭ꯂꯣꯖ 10 ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯔꯤ PR ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯨꯟꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇ꯭ꯔꯛꯆꯔ ꯊꯨꯒꯥꯏꯔꯣꯏꯗꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯟꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯋꯥꯔꯦꯞ ꯂꯧꯔꯣꯏꯗꯕꯅꯤ ꯁꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯨꯞꯅ ꯆꯠꯅꯕ ꯁꯨ ꯑꯃ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ PM ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯨꯠꯇ ECꯅ ꯍꯪꯂꯥꯏꯒꯨꯝꯅ ꯂꯩꯔꯤ ꯍꯥꯏꯅ ꯀꯥꯄꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯕꯤꯍꯥꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯔꯤꯚꯤꯖꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯔꯨꯂꯤꯡ BJPꯅ ꯃꯈꯣꯏꯒꯤ ꯚꯣꯠ ꯀꯥꯅꯅꯕꯒꯤꯗꯃꯛ ꯈꯛꯇꯃꯛ ꯈꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯀꯥꯄꯤꯜ ꯁꯤꯕꯜꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ECI ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯨꯠꯇ ꯍꯪꯂꯥꯏꯒꯨꯝꯅ ꯊꯝꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯍꯧꯖꯤꯛ ECIꯗ ꯂꯩꯔꯤꯕ ꯀꯃꯤꯁꯅꯔꯁꯤꯡ ꯑꯁꯤ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯕꯤꯁꯤꯡ ꯈꯟꯗꯨꯅ ꯍꯥꯞꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯟꯅ ꯇꯧꯗꯕ ꯃꯑꯣꯡꯗ ꯀꯃꯤꯁꯅꯔꯁꯤꯡ ꯑꯁꯤꯅ BJP ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯛꯇꯃꯛ ꯈꯜꯂꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯐꯣꯡꯅ ꯄꯥꯏꯈꯠꯄ ꯃꯤꯌꯥꯝꯅ ꯎꯔꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯐꯣꯔꯁꯦꯁ ꯑꯁꯤꯃꯛ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯗ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯏꯕꯒꯤ ꯏꯁꯨ ꯑꯁꯤ ꯃꯈꯣꯏꯗ ꯖꯨꯔꯤꯁꯗꯤꯛꯁꯟ ꯂꯩꯇꯦ ꯑꯃꯗꯤ ꯕ꯭ꯂꯣꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ BJPꯅ ꯃꯈꯣꯏꯅ ꯍꯦꯛ ꯉꯝꯖꯕ ꯊꯥꯛꯇ ꯚꯣꯠ ꯀꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ SIRꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤꯒꯤ ꯈꯛ ꯈꯜꯂꯒ ꯇꯧꯕꯅ ꯆꯨꯝꯅ ꯁꯤꯇꯤꯖꯦꯟ ꯑꯣꯏꯖꯒꯗꯕ ꯃꯤꯁꯤꯡꯕꯨꯅ ꯚꯣꯇꯔꯗ ꯌꯥꯎꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯃꯤꯁꯟꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯔꯥꯏꯠꯁꯤꯡ ꯈꯣꯡꯒꯥꯎꯅꯕꯅꯤ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯔꯥꯏꯠꯁꯤꯡꯕꯨ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯠꯄꯅꯤ ꯍꯥꯏꯕꯗ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏ ꯑꯃꯔꯣꯝꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅꯁꯨ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯨꯂꯤꯡ BJPꯗ ꯋꯥꯍꯪ ꯀꯌꯥ ꯊꯥꯒꯠꯂꯛꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ SIR ꯑꯁꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒ BJPꯒ ꯃꯥꯟꯅꯔꯒ ꯕꯤꯍꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯁꯟꯅ ꯁꯦꯡꯗꯣꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯀꯃꯤꯁꯟꯅ ꯚꯣꯇꯔꯁꯤꯡ ꯈꯪꯗꯣꯛ ꯈꯪꯖꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄꯤꯈꯠꯂꯛꯄ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯨꯗꯅ ꯄꯤꯈꯠꯂꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯕꯤꯍꯥꯔꯗ ꯆꯠꯊꯔꯤꯕ SIR ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯀꯃꯤꯁꯟꯅ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯂꯒ ꯕꯤꯍꯥꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯨꯝꯊꯣꯡꯗ ꯆꯠꯇꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯗ थेंगनबो ngamkhibani aduga commission na phongdoklibadi ain kaina changlakliba illegal immigrants asi kaidonungda commission na lakliba sahi asigi September 13 da phongani haina tawriba final electoral roll da habloi haina phongdokli
तामई अमसुंग तौसेम ब्लॉक की प्रजासिंगदा नापसागी सेंग था अहुम हेना फंगदना लेरे हाइरि तमेंगलोंग डिस्ट्रिक्ट की मनुंग चना यामना लापना लेबा सोथरबा एरिया अमा ओइरेबा तामई ब्लॉक अमदि तौसेम ब्लॉक की प्रजासिंगदा फंगफम थोप नेशनल फूड सिक्योरिटी एक्ट नापसागी सेंग फंगदना लेरे हाइना हानागी तामई एसीगी एमएलए की खोनबाउ नुयमायना फोंदोखरे महाना पाउमिसिंगदा फोंदोखिबगी मतुंगिनदि तामई ब्लॉक की ओइना मफमदुगी प्रजासिंगदा फंगदबा नापसागी सेंग असि था अहुम असि फंगदुना लेरे अदुगा तौसेम ब्लॉक की नब्सागी बेनिफिशियरी ओइरबा मियामगी ओइना था अनिगी सेंग फंगदना लेरे अदुना अथुबा मतमदा फंगफम थोप नब्सागी सेंग सिंग असि बेनिफिशियरी सिंगदा फंगनबियो हाइकी महाना हाइ तामई ब्लॉक की ओइना बेनिफिशियरी सिंगी फंगफम थोप था अहुंगी नब्सागी सेंग असि क्विंटल लिसिंग अनिगा 759 मसि सेंग बेगता ओइरगना बेग लिसिंग मंगागा चहुम रोम ओइगने अदुगा तौसेम ब्लॉक की बेनिफिशियरी सिंगी ओइना था अनिगी फंगदना लेरिबा सेंगी सरुक असि क्विंटल लिसिंग अमगा 709 नि अदुगा सेंग बेग ओइना लिसिंग अहुम खरा हेनबने नब्सागी फंगफम थोप सेंग सिंग फंगदुना लेबा असिना तमेंगलोंग डिस्ट्रिक्ट की मनुंग हंजिनबा तामई अमदि तौसेम की प्रजासिंगदा अवाबा चावना मायोकनरे मदुना हाइरिबा नब्सागी सेंग सिंग असि बेनिफिशियरी सिंगदा अथुबा मतमदा फंगनबियो हाइना महाना फोंदोखे।